Online Manipuri Nungthili Pau Yingbiriwa Pumnamak Puthoi Laisramna Khurumjari Ahanbada Maruiba Pau Papun Makolau Gaptagi the Hoterke Burma the Yaknaba Kayaga Siba Ki the Namayok Naramba Ifuruf Ki the Makta Hawaii Takraba Atoba Pielegi Lanmi Aduni Mahana Layring Saktamni Rest in Peace Atoba Petrol Pump the Lupa Lak Amagalising Humfulu Tokiba Mio Fare Ngarang Midang Pung Taret Kaminita Mga Rom Taba Matamda Samgi Tinsukia Pangri Police Station gi jurisdiction manung dalaiba petrol pump amadagi car amada tongdu lakpa mioi marina nongmai chingdolda oil pump adudagi lupa lak ama lising humfulu tawkhibagi thodokta mapung oina chenaba mioi ama police na chathakiba operation da phagat pangamkhre pharaba mioi adugi maming Palab Jyoti Chetia kawi bare kuri dagini Thaudo adu thokraba matung police na pung mangagi matung da mioi asi phagat pangamkhibani mangondagi lut tawba aduda sizinakhiba khulai gari amadi sel oina lupa lising taraga mari su phagat pangamle haidi faraba mioi adu wahang paung chathaba matamda thaudo aduda yawkiba mioi singchu masak khangba ngamkhibaga loinena chenariba mioi sing phaganaba police na chingnaba mafam kaya da operation chathaba hokre ngarang juntana airstrike chathabada KNB chorangna kungani thoi rom sire amadi Asok Apan Nangkhre haidi Myanmar army na bombing chathakre Ngarang dagi hauna Indo-Myanmar border gi border pillar number 85-87 gi manang nang Kamjong district amasung Kabo Tampa kilona bada Manipuri gi lalauba sing amasung KNB ani gi marakta akanma mawongda nongmai kamna bagi thaudok chatharakhibadu ngasi makhata na kuthongna kre kuthongna baduda KNB gi kedar daragani panrom laikhidre PLA gi private amasu laikhidre Laikhidraba KNB gi kedar sing aduna pairam bakulai kya su Manipuri gi lalauba sing na recover tawkre Laikhidraba KNB gi kedar sing adugi manungda ahum di Churchanpur dagi ni hairi sina phangkiba kedar sing adugi best KNB amasung Indian Army haina su thai ngase ayuktagi hauna nakalani gi marakta bom yauna akanba mawongda nongmai kamna ki nongmai kamna ba adu athengba phawba chathaki nongmai kamna ba aduna Maram oiraga border pillar 85-87 gi area da Indian forcing su thomjilaga lei hari amarom da kuthongna bada laikhidraba PLA gi kedar adu private hand thoi kawi RPF PLA gi training instructor ni wabagai gi komanau khuldagi ni hari marak sida Myanmar army na central Myanmar da airstrike chathabada mioi kungani thoi sire kaya amana Asok Apan yaure hari Juntagi forcing na ngarang Mandalay region gi Maingyan township ki Singut village da rebel sing na control tawraga lairiba school amasung hospital gi building sing da airstrike chathakiba adu da rebel taragani thoi yauna mioi tar kungani thoi sikhi laikhidraba sing adu da health worker amasung angang su yauri local defense team ni maikai dagi haribana military junta na school building da bomani thadarakpadagi chauna misi mina amasung Asok Apan nangkhibani hari marasi da Pakistan gi ISI na Arakan army na takthorokpadagi Myanmar gi Rakhine state dagi chalaglaga Bangladesh ki tongan mafam singda changjafam lauduna lairiba Rohingya singda arm training piba yauna afaba makhal gi khusukulai kaya supply torokpadagi India da chauna akiba ama mayoknare Bangladesh ki interim government gi ayaba lorba matung ISI na Rohingya refugee sing adu da arm training piba amasung kulai piba gi thaba adu chatharakhibani hari